ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯅꯪꯒꯤꯗꯃꯛ ꯄꯨꯔꯛꯄ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯅ ꯃꯁꯤ ꯍꯥꯟꯅ ꯊꯥ 6ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯇꯥꯍꯟꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯑꯉꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯅꯪꯅ ꯑꯉꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯐꯠ ꯐꯠ ꯂꯦꯡꯉꯨ ꯍꯥꯏꯅ ꯊꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯡꯕ ꯇꯝꯒꯅꯤ꯫ ꯂꯦꯡꯕ ꯍꯥꯏꯔꯤꯕꯁꯤ ꯆꯠꯄ ꯅꯠꯇꯦ, ꯆꯦꯟꯕꯁꯨ ꯅꯠꯇꯦ꯫ ꯂꯦꯡꯕ ꯍꯥꯏꯕꯗꯤ ꯂꯦꯡꯕ꯫ ꯂꯦꯡꯕ ꯍꯥꯏꯕꯗꯤ ꯂꯦꯡꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯔꯒ ꯌꯦꯡꯁꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯇꯧꯁꯤ꯫ ꯅꯪꯅ ꯑꯉꯛꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯂꯦꯡꯉꯨ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯋꯥꯕꯗ ꯇꯥꯔꯕ ꯅꯨꯄꯥ ꯑꯁꯤ ꯀꯣꯏꯁꯤꯟꯁꯤ꯫ ꯁ꯭ꯇꯦꯞ, ꯅꯪꯁꯤ ꯌꯦꯡꯕꯗ ꯑꯩꯅ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯂꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯖꯣꯍꯥꯟ 5ꯗ ꯌꯥꯎꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯍꯤ 39 ꯑꯉꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯍꯜꯂꯒ ꯉꯥꯡꯂꯤꯕ ꯑꯁꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤꯅ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯋꯥꯔꯤꯅꯤ꯫ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯃꯐꯝ ꯑꯃꯗ ꯆꯍꯤ 39 ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ 12-13 ꯍꯥꯟꯅ ꯌꯦꯡꯁꯤ꯫ ꯏꯄꯥ, ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯎ ꯅꯣꯏꯕꯤꯌꯨ, ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯁꯤꯕꯨ ꯐꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯤ ꯈꯔꯒꯤꯗꯤ ꯃꯁꯤ ꯄꯨꯟꯁꯤ ꯍꯣꯡꯕ ꯋꯥꯍꯩ ꯑꯣꯏꯒꯅꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯁꯤ ꯃꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯁꯣꯂꯣꯃꯣꯟꯅ ꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯈꯔꯗ ꯌꯥꯝꯅ ꯄꯪꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯅ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ꯫ ꯅꯨꯄꯤ ꯑꯃꯈꯛꯅ ꯄꯤꯕ ꯌꯥꯕ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯈꯤ, ꯌꯨꯝ ꯀꯌꯥ ꯁꯥꯈꯤ, ꯂꯝ ꯀꯌꯥ ꯂꯩꯁꯤꯟꯈꯤ, ꯁꯅꯥ ꯂꯨꯄꯥ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯂꯩꯈꯤ꯫ ꯃꯤ ꯑꯃꯅ ꯄꯥꯝꯒꯗꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯩꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯦꯝꯕꯅꯤ, ꯅꯨꯡꯁꯤꯠ ꯐꯥꯒꯦ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯑꯔꯣꯏꯕ ꯄꯟꯗꯨꯞ 12-13ꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯄꯔꯦꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯥꯏ, ꯑꯩꯈꯣꯏꯅ ꯍꯤꯔꯝ ꯑꯄꯨꯝꯕꯒꯤ ꯄꯣꯠꯂꯣꯏ ꯑꯁꯤ ꯏꯁ꯭ꯋꯔꯕꯨ ꯀꯤꯌꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯌꯥꯊꯪꯁꯤꯡ ꯉꯥꯛꯎ, ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯇꯧꯒꯗꯕꯗꯤ ꯃꯁꯤꯇꯅꯤ꯫ ꯃꯁꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏ, ꯃꯁꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯑꯃꯍꯦꯛꯇ ꯑꯣꯏꯁꯅꯨ, ꯃꯗꯨꯕꯨ ꯐꯅꯕꯒꯤ ꯂꯝꯕꯤꯗꯤ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯈꯟꯕ ꯑꯗꯨ ꯇꯧꯕꯗ ꯋꯥꯔꯕꯁꯨ ꯇꯧꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯃꯆꯠ ꯑꯗꯨ ꯁꯦꯝꯒꯠꯂꯛꯏ꯫ ꯍꯦꯛ ꯇꯧꯕꯒ ꯃꯗꯨꯒꯤ ꯐꯣꯜ ꯑꯗꯨ ꯈꯨꯗꯛꯇ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯕꯤꯗꯕ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯃꯆꯠ ꯑꯁꯤ ꯁꯦꯝꯒꯠꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯃꯆꯠ ꯑꯗꯨ ꯁꯦꯝꯒꯠꯂꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯃꯆꯠ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇꯦ, ꯍꯥꯏꯕꯗꯤ ꯅꯉꯣꯟꯗ ꯇꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯑꯆꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯇꯧꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯕ, ꯇꯥꯏꯁꯤꯟꯅꯕ, ꯑꯅꯥꯕ ꯐꯕ, ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯔꯛꯄ ꯉꯥꯏꯕ ꯈꯛꯇꯪ, ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯇꯧꯕ ꯇꯥꯏ꯫
ꯑꯩꯈꯣꯏ ꯗꯥꯏꯠꯁꯦ ꯂꯧꯕ ꯇꯝꯕ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯁꯤꯗꯤ ꯇꯧꯕ ꯇꯥꯏ꯫ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯑꯉꯝꯕ ꯑꯗꯨ ꯑꯩ ꯍꯥꯏꯖꯒꯦ, ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯅꯕꯒꯤ ꯑꯉꯝꯕ ꯑꯗꯨ ꯅꯉꯣꯟꯗ ꯂꯩ꯫ ꯑꯩꯈꯣꯏꯗ ꯇꯧꯅꯕꯒꯤ ꯑꯉꯝꯕ ꯂꯩꯇꯕ ꯑꯃꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯗꯦ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯅꯕꯒꯤ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯍꯥꯏꯒꯦ ꯍꯥꯏꯔꯒꯅ ꯏꯁ꯭ꯋꯔ ꯑꯩ ꯇꯧꯅꯤꯡꯗꯦ, ꯑꯗꯨꯅ ꯁꯤꯡꯖꯥꯎ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄ꯭ꯔꯥ ꯉꯥꯏꯒꯦ ꯍꯥꯏꯅ ꯑꯆꯨꯝꯕ ꯑꯗꯨ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯏ꯫ ꯄꯥꯎꯔꯧ 3:5-7 ꯁꯥꯗꯥꯟꯕꯒꯤ ꯈꯨꯠꯇꯒꯤ ꯈꯥꯔꯁꯥꯒꯨꯝꯅ ꯑꯗꯨꯒ ꯎꯆꯦꯛ ꯐꯥꯕꯒꯤ ꯈꯨꯠꯇꯒꯤ ꯎꯆꯦꯛꯀꯨꯝꯅ ꯅꯁꯥꯕꯨ ꯀꯟꯖꯧ꯫ ꯀꯛꯆꯦꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯦ ꯀꯇꯟ, ꯃꯍꯥꯛꯀꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯧ ꯑꯗꯨꯒ ꯑꯁꯤꯡꯕ ꯑꯣꯏꯌꯨ꯫ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡꯕ ꯄꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯄꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯀꯥꯂꯦꯟ ꯊꯥꯗ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯈꯣꯝꯖꯤꯜꯂꯤ꯫ ꯅꯍꯥꯛꯅ ꯀꯌꯥ ꯀꯨꯏꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯒꯗꯒꯦ ꯍꯦ ꯀꯇꯟ? ꯅꯍꯥꯛꯅ ꯇꯨꯝꯕꯗꯒꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯒꯠꯂꯛꯀꯗꯒꯦ? ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯥꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃꯣꯠꯄꯗ ꯆꯠꯂꯒ ꯍꯤꯡꯕ ꯀꯛꯆꯦꯡ ꯑꯃꯨꯕ, ꯑꯉꯥꯡꯕ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯛꯀꯗꯕ ꯑꯗꯨ ꯃꯇꯝ ꯅꯠꯇꯕ ꯃꯇꯝꯗ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯗꯨ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯄꯥꯟꯅꯕ ꯑꯃ ꯌꯥꯎꯗꯅ ꯃꯗꯨ ꯇꯧꯏ꯫ ꯃꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯃꯈꯣꯏ ꯇꯧꯏ, ꯑꯗꯨꯒ ꯃꯗꯨ ꯇꯧꯅꯕ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯗꯦ꯫ ꯀꯛꯆꯦꯡꯅ ꯃꯤ ꯀꯌꯥꯗꯒꯤ ꯁꯤꯡꯕ ꯍꯦꯜꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯄꯔꯦꯡꯅꯤ꯫ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯡꯗꯕ ꯃꯇꯝꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯒꯤꯗꯃꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯑꯁꯤ ꯄꯨꯝꯅꯃꯛꯄꯨ ꯎꯕꯤꯔꯤꯕ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗ ꯍꯤꯡꯕ ꯇꯝꯃꯨ꯫ ꯃꯤꯕꯨ ꯄꯦꯜꯍꯟꯅꯕ ꯍꯤꯡꯒꯅꯨ, ꯅꯁꯥꯕꯨ ꯄꯦꯜꯍꯟꯅꯕ ꯍꯤꯡꯒꯅꯨ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯎ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯗꯨꯗ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛ, ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯍꯥꯞꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯏꯟꯅꯕ ꯇꯧ꯫ ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯔꯕꯗꯤ ꯀꯅꯥꯕꯨꯁꯨ ꯅꯍꯥꯛꯅ ꯀꯜꯂꯛꯂꯣꯏ, ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯅꯍꯥꯛꯅ ꯄꯥꯝꯂꯣꯏ, ꯃꯔꯝꯗꯤ ꯅꯪ ꯅꯁꯥꯒꯤꯁꯨ ꯂꯩꯖꯒꯅꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯔꯆ ꯆꯠꯂꯛꯈꯤ, ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯈꯤ, ꯊꯃꯣꯏ ꯄꯨꯝꯕꯅꯗꯤ ꯅꯠꯇꯦ꯫ ꯑꯩ ꯖꯤꯁꯨꯗ ꯊꯥꯖꯈꯤ, ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯉꯥꯛꯄꯤꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯈꯪꯈꯤ꯫ ꯆꯔꯆ ꯕꯣꯔꯗꯇ ꯐꯥꯎꯕ ꯌꯥꯎꯈꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯑꯍꯜꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯆꯠꯂꯝꯃꯤ ꯑꯩꯍꯥꯛ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯏꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯣꯏꯈꯤꯕ ꯀꯌꯥꯒꯤ ꯐꯣꯜ ꯑꯗꯨꯝ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯨꯝꯅ ꯑꯩꯁꯨ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯋꯥꯖꯗꯨꯅ ꯑꯉꯛꯄ ꯑꯃ ꯊꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯐꯤꯚꯝꯁꯤꯗꯤ ꯃꯤ ꯑꯇꯩꯗꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯅꯪꯒꯤ ꯍꯧꯈꯤꯕ ꯑꯃꯁꯨꯡ ꯑꯣꯏꯔꯤꯕ ꯐꯤꯚꯝꯅ ꯅꯪꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ꯫
ꯃꯤ ꯈꯔꯗꯤ ꯑꯇꯣꯞꯄꯗꯒꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯁꯃꯁ꯭ꯌꯥ ꯂꯩꯕꯒꯨꯝꯅ ꯈꯜꯂꯤ꯫ ꯃꯤ ꯈꯔꯗꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯤ ꯈꯔꯅ ꯊꯦꯡꯅꯔꯤꯕ ꯑꯔꯨꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯦ ꯋꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤ ꯈꯔꯗ ꯃꯗꯨ ꯌꯧꯅ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯌꯥꯝꯕꯗꯤ ꯋꯥꯈꯜꯂꯣꯟꯗꯅꯤ, ꯑꯌꯥꯝꯕꯗꯤ ꯃꯁꯥꯒꯤꯇ ꯈꯟꯕ, ꯃꯁꯥꯒꯤꯇ ꯌꯦꯡꯕꯅꯅꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯅꯤ꯫ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯇꯥꯡꯒꯤ ꯄꯔꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯗ꯭ꯔꯤ꯫ ꯕꯣꯔꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯥꯔꯦ꯫ ꯏꯁ꯭ꯋꯔꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯪꯕꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯇꯥꯔꯦ꯫ ꯂꯥꯏ ꯐꯠꯇꯕ ꯀꯔꯝꯅ ꯊꯤꯡꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯥꯕ ꯗꯔꯀꯥꯔ ꯂꯩ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯋꯥꯁꯛꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯒꯤꯅꯤ꯫ ꯀꯥꯡꯂꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯎꯔꯦ꯫ ꯃꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯃꯈꯩꯅ ꯍꯥꯏꯕꯁꯤꯅꯤ, ꯃꯉꯣꯟꯗ ꯊꯥꯖꯕ ꯃꯈꯩꯅ ꯀꯟꯕꯤꯕ ꯐꯪꯒꯅꯤ, ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯀꯧꯖꯕ ꯃꯈꯩꯅ ꯀꯟꯕꯤꯕ ꯐꯪꯒꯅꯤ꯫ ꯌꯦꯁꯥꯏ humfuꯒꯤ 1ꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯍꯧꯒꯠꯂꯣ, ꯍꯥꯏꯕꯗꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯣ, ꯐꯤꯚꯝꯅ ꯑꯣꯏꯍꯜꯂꯅꯨ, ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯁꯨꯡ ꯆꯣꯛꯊꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯣ, ꯉꯥꯜꯂꯣ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯃꯉꯥꯜ ꯂꯥꯛꯈ꯭ꯔꯦ, ꯂꯥꯛꯀꯅꯤ ꯅꯠꯇꯦ, ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅ ꯅꯪꯒꯤ ꯅꯊꯛꯇ ꯉꯥꯜꯂꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯍꯧꯒꯠꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩ ꯀꯔꯤꯅꯣꯃꯇ ꯍꯥꯏꯖꯒꯦ, ꯅꯍꯥꯛꯅ ꯃꯅꯨꯡꯗ ꯍꯥꯟꯅ ꯍꯧꯒꯠꯇ꯭ꯔꯒꯗꯤ ꯃꯄꯥꯟꯗ ꯁꯨꯛꯍꯧ ꯍꯧꯒꯠꯂꯣꯏ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯒꯠꯄ ꯇꯥꯏ, ꯑꯗꯨꯒ ꯅꯪꯒꯤ ꯍꯛꯆꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯃꯦꯟ꯫ ꯌꯣꯍꯥꯟ 5:1-9 ꯐꯥꯎꯕ ꯑꯩꯈꯣꯏ ꯂꯣꯏꯅꯗꯤ ꯄꯥꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯗ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯃ ꯕꯥꯊꯦꯁꯗ ꯀꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯉꯛꯄ ꯑꯃ ꯊꯣꯛꯄ ꯉꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯁ꯭ꯋꯔꯒꯗꯨꯠ ꯑꯃ ꯂꯥꯛꯂꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯂꯦꯡꯂꯤꯉꯩꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯍꯥꯟꯕ ꯆꯣꯡꯊꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯁꯨ ꯂꯥꯛꯈꯤ, ꯑꯗꯨꯒ ꯆꯍꯤ 39 ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯛꯂꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯄ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ, ꯅꯍꯥꯛ ꯐꯅꯤꯡꯕ꯭ꯔꯥ? ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯍꯪꯅꯣ ꯃꯁꯤꯕꯨ? ꯅꯍꯥꯛ ꯐꯅꯤꯡꯕ꯭ꯔꯥ? ꯕꯥꯊꯦꯁꯗ ꯀꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯉꯛꯄ ꯑꯃ ꯊꯣꯛꯄ ꯉꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯁ꯭ꯋꯔꯒꯗꯨꯠ ꯑꯃ ꯂꯥꯛꯂꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯂꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯂꯦꯡꯂꯤꯉꯩꯗ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯍꯥꯟꯕ ꯆꯣꯡꯊꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯁꯨ ꯂꯥꯛꯈꯤ, ꯑꯗꯨꯒ ꯆꯍꯤ 39 ꯃꯁꯥ ꯁꯣꯟꯗꯨꯅ ꯂꯩꯔꯛꯂꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯄ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ,
Nahak phaningbra. Karamba makhalgi wahangno masibo. Nahak phaningbra. Adudagi Jisuna khara luthana amuka hanglami. Nahak tasengna naba phaningbra. Adudagi Jisuna khara luthana amuka hanglami. Nahak tasengna naba phaningbra. Adudagi masa sonbaduna yamna ngakpa ama ibungoda khumlakhi. Aibu pukri aduda puthabinaba kana amata leijadi. Adudagi Aina hek kumge tawba kudingi kanano amana mangda hana hekta kumki. Adu makoi adu naba phagi aidi phatte. Jisuna mangwanda nahak naba phaningbra. Hangba matamda mahakna. Aibu pukri aduda puthabinaba kanasu leite. Haina khumlami. Mahakkidamak kanano amana tawbinaba mahakna ngaiduna leirami. Joyce, nupa adu chatpa ngamdabani. Haina haibiyai adubu. Sahi 39 phana yamnadi ai lengba ngamlagani. Aina haizabadi. Sahi 39 nahakna inchi amamamtang sahi khudingi lenglabasu nahakna khajik tang lengnaba numit 365 leiribani. Khajiktang oirabasu adubu mahakna Jisuda haikibadi aibu pukrida puthabinaba kana amata leite. Aina hek tawge tawbaga kanano amana aingondagi hana hekta kumthagi haiba asini nungaiteda haina haikide. Ai khangi. Madu tasengna phatte natrane. Tasengna phatte. Hoi. Aige mawongda nangsu potsing asi uba horakpa asi. Ai harawi. Mahak asi phangle, mahak tasengna phangle, mamitta mapitare. Jisudi nungshi heiba amasung thaujal leiba ama oina aina khanbada aina tarakpada masina khwaidagi awabani. Ngasidi aina nangbu phahanbirani. Haina hairagani khalli adubu mahakna haikibadi. Padani panda yengsi. Haugatlo. Nangi phamung adu haugatlo aduga chatlo. Mayumda hallo. Nungaina leizaruro haugatlo. Nahak kaya yamna lapna laklaba natraga masida lakpada mamal kayam tingba ay khangde. Adubu masi nakoy mayam amada haiba ishwargi wahaini haugatlo. Kanano amana laklaga nangidamak tawbiranaba mafam amada sum ngaidunat leiba adu toklo mina nangondagi hekta hankini haiduna. Nathanta nungaizadaba adu to'o nahakki manungda hana nang haugat patai aduga manungda haugat pa haibadi aigi haukiba punsida kari oikiba darkar oide ai phajana hauramdabadi yai adubu phajana loishingadabani ai sum wana nungaitana hingloi aigi mayokta semba khutlai amatta mahayya loi wayanba matamda aigi mayokta lei khudingmak aina aranba tahangani haina haiba asini. Ay makhada leiroi maramdi ay mathak karaklani nangi manungda may sakpaga loinana kanagumba amana sendondagi kokpa ngamlabadi aysu sendon kokpa ngamgani mina card anauba ama thauba ngamlabadi aysu ngamgani mina yum anauba amada leiba ngamlabadi aysu ngamgani mina ishwarna haiba inba ngamlagadi aysu ngamgani haina haibatai ayukta ishwarga loinana adugumba pumnamak thadokduna ishwarbu seba tawkiba angakpa mising adugi matangda adum phamduna paduna leiroidabani aikhoigi thamoi pumbana ishwarbu seba tawba thijaba ngammi
ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯗ ꯆꯠꯄ ꯉꯝꯃꯤ, ꯃꯍꯥꯛꯄꯨ ꯈꯪꯕ ꯉꯝꯃꯤ, ꯃꯍꯥꯛꯅ ꯁꯤꯕꯗꯒꯤ ꯍꯧꯒꯠꯈꯤꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯪꯕ ꯉꯝꯃꯤ, ꯇꯥꯏꯕꯪꯄꯥꯜ ꯍꯣꯡꯍꯟꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯏꯕ ꯉꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯏꯕ ꯉꯝꯃꯤ, ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯋꯥꯈꯜꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯃꯜ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯃꯤ꯫ ꯃꯍꯥꯛ ꯆꯠꯄ ꯉꯝꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯦꯡꯕꯗꯤ ꯉꯝꯂꯝꯒꯅꯤ꯫ ꯅꯉꯣꯟꯗ ꯀꯔꯤ ꯁꯣꯏꯕ ꯃꯊꯧ ꯇꯥꯗꯦ, ꯅꯪ ꯂꯦꯡꯕꯗꯤ ꯉꯝꯃꯤ꯫ ꯆꯍꯤ 39ꯗꯗꯤ ꯑꯩꯅ ꯈꯟꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯌꯧꯕ ꯉꯝꯂꯅꯤ ꯈꯜꯂꯤ, ꯏꯁꯤꯡ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯩꯗꯨꯅ ꯁ꯭ꯋꯔꯒꯗꯨꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯂꯦꯡꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯥꯁꯤꯟꯗꯨꯅ ꯑꯩ ꯏꯔꯥꯛꯅꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯥꯕ ꯐꯔꯦ ꯍꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯩ ꯁꯨꯃꯥꯏꯅꯗꯤ ꯁꯨꯝ ꯍꯤꯡꯂꯔꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯈꯩꯅ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯗꯤ ꯍꯤꯡꯒꯠꯄ ꯑꯃꯁꯨꯡ ꯍꯤꯡꯕ ꯑꯗꯨꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨ ꯁꯤꯔꯕꯁꯨ ꯍꯤꯡꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯈꯩꯅ ꯀꯩꯗꯧꯉꯩꯗ ꯃꯥꯏꯊꯤꯔꯣꯏ ꯑꯃꯁꯨꯡ ꯅꯤꯡꯍꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯨꯟꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯛꯀꯅꯤ, ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯑꯩꯈꯣꯏꯅ ꯍꯨꯟꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛꯀꯤ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯣꯏꯕꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯈꯪꯂꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯅ ꯁꯨꯝ ꯇꯧꯔꯛꯂꯒꯗꯤ ꯑꯆꯨꯝꯕ ꯐꯣꯜ ꯑꯃ ꯐꯪꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯆꯨꯝꯕ ꯑꯗꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯀꯨꯏꯅ ꯁꯨꯝ ꯇꯧꯔꯛꯂꯒꯗꯤ ꯅꯍꯥꯛ ꯑꯆꯨꯝꯕ ꯐꯣꯜ ꯑꯃ ꯐꯪꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯅ ꯅꯍꯥꯛꯅ ꯆꯥꯡꯌꯦꯡ ꯀꯌా ꯐꯪꯂꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯔꯨꯕ ꯀꯌꯥ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤꯅ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯛꯂꯔꯣꯏꯁꯨ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯅ ꯉꯥꯛꯄꯤꯒꯗꯕ ꯃꯤ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯃꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯌꯥꯝꯅ ꯂꯩ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯗ ꯁꯣꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁ꯭ꯋꯔꯅ ꯐꯍꯟꯕꯤꯕꯅꯤ꯫ ꯅꯪꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯅꯪꯅ ꯅꯨꯡꯗꯕꯨ ꯍꯧꯒꯠꯂꯕꯗꯤ ꯃꯄꯥꯟꯗ ꯅꯪꯕꯨ ꯏꯟꯊꯨꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯕ ꯏꯜꯂꯒꯗꯤ ꯑꯩꯈꯣꯏ ꯍꯣꯡꯂꯛꯀꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯐꯕꯗ ꯍꯣꯡꯂꯛꯀꯅꯤ, ꯑꯗꯨꯒ ꯍꯥꯏꯕ ꯁꯨꯝ ꯏꯟꯗ꯭ꯔꯒꯗꯤ ꯑꯋꯥꯕꯁꯤꯡ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ꯫ ꯗꯥꯏꯇ꯭ꯌ ꯂꯧꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯑꯉꯝꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯉꯝꯕ, ꯁꯣꯏꯕꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯉꯝꯕꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯣ? ꯑꯩꯒꯤ ꯊꯕꯛꯇ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ꯫ ꯅꯪ ꯆꯠꯃꯤꯟꯅꯕ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁ, ꯑꯩ ꯍꯩꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯗꯨꯗꯤ ꯃꯔꯝ ꯄꯤꯕ ꯀꯧꯗꯦ, ꯃꯗꯨꯗꯤ ꯊꯩꯗꯣꯛꯄꯅꯤ꯫ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯇꯧꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯃꯔꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯔꯥꯜ ꯊꯩꯖꯤꯟꯗꯨꯅ ꯏꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏ ꯉꯛ ꯀꯜꯂꯛꯏ, ꯑꯁꯥꯎꯕ, ꯑꯌꯦꯛꯄ ꯉꯥꯛꯄꯤꯕ ꯉꯝꯗꯕꯒ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯤꯛ ꯊꯜꯂꯛꯏ꯫ ꯑꯩ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯅ ꯀꯌꯥ ꯂꯥꯛꯏ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄꯗ ꯉꯥꯛꯇ ꯇꯥꯏꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯆꯍꯤ 39 ꯂꯩꯔꯛꯂꯤꯕꯅꯣ? ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯄꯨꯊꯕꯤꯗꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛ ꯂꯦꯡꯈꯤꯗꯕꯒꯦ? ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯐꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯟꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯗꯕꯒꯤ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯃꯤ꯫ ꯉꯁꯤ ꯀꯥ ꯑꯁꯤꯗ ꯅꯪꯅ
ꯅꯪꯅ ꯄꯥꯝꯕ ꯄꯨꯟꯁꯤꯗꯨ ꯑꯣꯏꯗ꯭ꯔꯤꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯐꯕ ꯄꯥꯎ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯃꯗꯨꯕꯨ ꯍꯦꯟꯅ ꯐꯕ ꯑꯃꯗ ꯁꯦꯝꯒꯠꯄ ꯉꯝꯃꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯍꯦꯛꯇꯗ ꯅꯍꯥꯛꯅ ꯂꯦꯡꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯎꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯣꯏꯊꯣꯛꯏ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯅꯕ ꯃꯔꯤꯗ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯈ꯭ꯔꯤꯁꯇꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯠꯃꯤꯟꯅꯕ ꯇꯝꯖꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯂꯩꯅꯕ ꯃꯔꯤꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯇꯝꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯂꯩꯅꯕ ꯃꯔꯤꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯇꯝꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯔꯥꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯇꯁꯦꯡꯅ ꯃꯁꯤ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯕꯤꯌꯨ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯕꯤꯌꯨ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite